COVID-19 की SOP ngakna chatliba tha asidagi Sumang Leela sanaba houragani haina Sumang Leela Council की General Secretary Yumnam Nilachandra na phongdokre ahum laksuba laipaki oina Directorate of Education S की tengbang loinana Sumang Leela Production Committee na puthokadaba iraipaki damak haina mingthonba National Education Policy lisingani kunda yumpham oiba Sumang Leela ase iboyaima Sumang Leela sanglenda irat thoni thorom pangthokre Ngasigi thauram ajuda Education S की Director L Nandakumarna athaiba mithunglen Theatre Center Manipur की President Padmasri Warepanabana thauram mapu amadi Manipur State Sumang Leela Council के Lifetime President PH Gunasandra Sarmana akhanaba mithunglen oina saruk yakhi athaiba mithunglen की oiba warol piraduna Education S की Director L Nandakumarna haikibada Sumang Leela na lauriba thaudang ase aduki matik sawi haibada haiman bathok loi Sumang Leela na miyamda khangan bangamdaba isu leite National Education Policy bu miyamda lilagi khuthangda yamna laina khangan bangam lagani khalubada department ki maikidagi Sumang Leela bu thagat pa phongdokhi Leela asigi aiba ranjit ningthaujana haikibada aikhoi khudimak na honariba ithausing ase iraipaki damaktani khanba mathok tabadagi department ki pautak matung inna Leela asi ikhibane Leela asi Sangit Natak Academy Awardee Saugrakpam Hemantana lamtakli Leela asigi Music Director Jiten Kumar Nauremne Leela asida maru oina Laisram Tomba Saugrakpam Hemanta Yumnam Nilachandra Santos Athokpam Oken Thaudam Yumnam Arun Oinam Arun Langthabal Robindro Pandum Senzam Heramoti Thongram Hemsan Hauvijam Manglemba Bises Huirem Nachingba Kayana Ek Taugadori